Chahi ahum helaklaba Manipuri Irang asiga mari lainana file tawrakiba case lising ahum romgi manungda chada tara khaktamak state police ke SIT na thijin hunjinbagi thabak loishinba kamle CBI de refer tawrakiba case kuntraga mathuidi ayamba loishile haida Supreme Court na phongdokhrei Chief Justice Suryakant, Justice Joy Malia Bakchi Amade, Justice B. Mohanagi Pence Amagi Mamangda, CBI Gitamak, Case Technariba Additional Solicitor General, Aishwarya Bhatina Hai, CBI na case could mathuigi charge sheet file tawkre aduga case taruna close tawkre. Case sing adugi manungda ahumde accept tawkre aduga mari ama makhatan investigation chathari haike. Investigation sing adu luchingnaba amade, yangsinaba appoint tawkiba Maharashtra ge hanagi DGP, Data Tray, Patsalgi Karna Kota High, report ki matung ina SIT asina district nipan da case lising ahumga kunke matang na tizin hunjin bagi thabak chathare. Masigi manung da case chahunga sumna amagi charge sheet file tawkre amate taragi trial comments tawkre haide. Chief Justice na luchingba bench aduna high SIT na tizin hunjin bagi thabak chathari ba ase case masing ka hene kyambana khongjal jangsin hanbagi tangai fadaba lai. Casing asi thengnanabagidamag special court sing semlagani amade hiramasi matangda Manipur lengak Manipur High Court amade Guwahati High Court na response pirakadabani haike ref tawraba matung hatuk lamba yauna achoba crime kayaga mari leinaba casing Supreme Court na CBI de transfer tawkibaga loinana trial so Guwahati da chatha hankibade adum oinamag CBI na court ta high Manipur da leidiba casing asigu witness sing video conferencing kuthang da examination tawnaba khonabada Manipur da hozik oriba law and order ki fibam amade loan gi khenaba leibana achobo khudong chadaba ama mayoknari haike hearing aduda Senate Advocate Ngangom Junior Luang na hai Irang asina maram oiraga thiba khangna leiriba mi kunthra ge langla langjin pungthoknaba authority na honabagi mami tade aduga thiba khangna leiriba sing adugi death certificate so mari leinaba sing issue tawdabana khudong chadaba kaya mayoknari haike Madugi paukum oina Supreme Court na Manipur High Court ta chatnaba khangankhe nakal amaromda Advocate Saruk Alam na hai Irang asina maram oiraga akai atoi thokan khaba church sing nauna semgat sagnabagi khongthang amata ngasi forward lengakna paikhatpa leitri haike Madugi paukum oina Additional Solicitor General Aishwarya Bhatina hai lengaki priority asi leifam chafam leitana leiriba yam asigi leifam hana semba adune bench aduna su lengake khongthang adu achuba khongthang ni haina phongdoki adubu akai atoi thokan khaba church sing la aduda lam khopchilakpana chingba sing thingnaba khongthang paikhatnaba khangankhe